ngasi di ngahai thongge samput amaga putlaga ngahai leire semi tangkhai ma khai dok yam yame samput putna ba mayan loi semba lore khang thangkat lage aduga samput che phujan grage ani rotang ka maga yarani thau hairage aduga sida masal loi namak leire mayan aduga nga leire thau ngaure Jira, fadigom maru asuba, using sa loin mag thakse lage aduga ot khai lage haribob khamera simbi kitang hapsage nakupi si su hapage aduga si brown oidribo ngaura se ngari matat ama hapke horen ngahing manam namdana ba aduga hing kitang amaga thadare machu hapsale aduga morok machu se sumaina thau ngawi ngai da hapasina ne machu phajaiba ngaksang ngang bodo khoi da dadi ngaksang ngang bodo am pa me ba nga hapsal lage machu se ti phajare thum khara chai sale hawai thak maru se chai sal lage thau yam thoe nga se mathagumana ayambo oiba tapna ot lage morok se u morok se smai mai na dum aidi kak aga dum hapsalle u morok ahum hape ngau baje khara ngaure phajana ngaure aduga ising mahi je hapsalle sina sok amuk tawna ba ko nga sok amka tawradi nga hai thong badadi hawe ko sok amuk tawre maroi mapang loina mangaure hing jira kari kara loina ma hapchalle amuk kharaga khatani yam dabida sok tawna banina ko hazana mun babo ngauraga sok tawsalage loire kadore insang sok tawsalle aduga khairaga loireni fadigom jaisalaga loire sina singju suna ba yongchak singju suge ngaje baba na leirak pane tunghan bisu daidi lawbi masa su yaure semtoga tawthoga thamnaba masigi dinate adu ju semtoge nga semba loire thumne thaune machune totlaga tawrage chakti loira banina ado si hana tawthoki ge adu sana ba azana to khai biraga atang thamaga thau sa pa kanda tawrage sare thadarage tinghan bisi ang mag-press uli kasi katang kalpan ngay umasin sak ti chaw ya de mapugi sak saluk sida man hana chani na toyo makut na chani na ipa sing bade loire
ꯊꯣꯏꯕꯤꯁꯦ ꯇꯧꯔꯤꯁꯦ ꯆꯥꯛꯈꯣꯝꯒ ꯌꯥꯝ ꯆꯥꯎꯋꯦ ꯃꯤ ꯏꯆꯥꯊꯣꯏ nga tapusu loire sak tokpagi breakfast sina bread ka omelette ka yang kang banina si muksa santa bane kamay tayo nakang di paklam na lami ni sakto pagi breakfast sibuk sabi gini yan kang panay na Noi da basu punna noi minasi tay now. Yes.